Senior IPS officer Mukesh Singh na State Asigi Director General of Police DGP gi charge puba hokre. Ngase ayuk IPS Mukesh Singh na DGP gi thau punaba Manipuri da leiba Police Headquarters ta hek thungbaga Manipur Police ki maikaidagi Guard of Honor piki. Mukesh na DGP gi fam asi hek pubaga Senior Police Officer Singha unaduna mifam amasu pangthoki. Mifam aduda Constitution of India amadi Rule of Law yauna tongan ba wafam kaya khanaki. DGP Mukesh na Ladakh ki DGP oina thau puri ngaida AZMUT gi kadar oiriba IPS officer asibu center na chahi ahum Manipur da interkadar deputation da tharakibani. Panbayabade IPS Mukesh Singh matam sangna counter terrorism gi lamda haithoi singthoibagi maming chatlaba officer amani. Loinana NIA linkat pada achauba thodang laubada natana counter terrorism gi matangda lairik fauba fongkraba IPS officer masuni.